ngasi numidang Imphal gi mapal Kangjeibung manungda bom pokhaibada Assam Rifles ki personnel ahom yauna misam ama sokle Kuthang Sara Henbaki Kongjang Yauna Manipur ke tongan ba mafam singda citizenship amendment bill gi mayokda miyam na makal maka kay gi Kongjang sing leptan sangsing SSA amasung Ramsagi Oza sing isu bolo siduna permanent solution pinana ba honari haina education minister Thoksom Radius yamna ponggorok Amasung sai sigi council na loba class 12 ki examination da puna mahiroi lesson kunipan ga samapani kumanga na saru yaduna laleba February 9 dagi pantolagani haina council na ponggorok Mayam kurumzari adom ni bas impact news ni ai takilamam siam kanen haujek pongja si phawbagi maruba pausing miam da pizari Sakang dabasing na satarakpa bom gilangda Assam Rifles ki personnel ahom Mr. Mamaswakle thodok asi ngasinumidang pung 7 mangarom tarakpada city police station konba mapal Kangjeibung manung da thokibani thodok adu soklaba Assam Rifles ki personnel singadudi singa da leiba taruk suba Assam Rifles ki personnel singni soklaba personnel sing adudi silsardagi Bipin Nat sahi yangkai Jammu and Kashmir dagi Chaman Nat sahi nipu amasung Bihar dagi Prajapati sahi nipu mari ne soklaba misam maduna Bihar dagi haujikna nagamapal singjubam lerakta laiba Swihing Sumba Anil Kumar Saha sahi kuntrani soklaba makhoi maribak Rims Hospital pukatuna laikanari thodok thopam dagi phuma pawgi matungina lakliba February 13 dagi mapal Kangjeibung da Assam Rifles na sinduna pangthokadoriba DG Equestrian gi damakta ngarang dagi hongna taruk Assam Rifles ki personnel singadu mafam madu da CM saba hawrakibani ngasinimit tarakpagi mamsilapagi kodong saba lawduna sakhangdaba singna mafam madu da duty tadun leriba Assam Rifles ki personnel singadu da hand grenade bomb ani adu langsilamduna attack adu satharamani thodo adu hek thokibaga police Assam Rifles amasung CRPF ki makok thongba official kaya laktuna yengsimki Even the Assam Rifle team has been armed here. They are dominating the place here by themselves. They are mounted sentries of the venue, and this place has been regularly combed before the Republic Day, and non-stop combing operations have been going on, and sanitization of the area has been on for the past many weeks now. Amoramda Tengnopal district Indo Myanmar ngam khai paring the khinba border pillar number humudra mapan gi Myanmarom thangma mai kairom da so bom pokhai khre bom pokhai bagi thodok adu numidang pung 3 makhai taramdai da thokibani Myanmar gi namfalong kaithel nakna pokhai ki ba bom pokhai bagi thodok adu da asopan amata di yahodri haire bom pokhai fam adu da Manipur lomdagi police Assam Rifles amasung Myanmar lomdagi security sing laktuna punna yengsinminakhi Citizenship Amendment Bill lisngni tarataro withdraw tawgadabani Rajya Sabha da bill se pass tawbu yaroi haina manpek ki makhada ngarang dagi miyamna lambi thingbagi khongjang ngasi su makha tana mafam kaya da sathakre khongjang ngasi ki saruk ama oina ngasi ayopung 13 rom tabadagi moirangkhom yimnam laikai singjamai amadi kawa maikai gi miyamna ASEAN Highway number 2 thingzinki lambi thingba asina maram oiraga miyamna sathok sasin tawbada chauna khudong sadaba kaya mayonaki Amarunda lambi thingleba miyambu police na tankhaina ba hotnabada chauna mungna ba suthoki kawada sathakiba lambi thingbagi khongjangda police na miyambu lambi thingdana ba hotnaki aduba police ki athingba thugaiduna miyamna lambi mayai da famjinduna laiki tungda Imphal West ki district magistrate amadi SP yauna makok thongba official sing laktuna miyam adubu lambi thingdana ba haibada yadabadagi smoke bomb kapsinduna thugaiki police ki action aduda nupi ama smoke bomb gi maikhuna Pungat Padagi, 130 hospital the Pukatki,
सिंजमai kaithel manak tasu miyamna lambi thingduna arakpa gari sing thaiduna salanki mafam adudasu police na ngak senduna miyam adubu lambi da hanagum salanki tanja aduda mahirui kangbu amana lambi mapanda thetpa Prime Minister Narendra Modi ki mitam yauba posta ama petrol haisinduna mai thaba haurakhi miyamna bil asigi mayokta sangsileba khongjanga sigi matangda manpe ki mihut phundrai mayum Abdullah na hai Mizoram Meghalaya ki lenga ki matau tamduna Manipur lengak na KF ki mayokta legadabane Manipur ki yelomi kananaba CA bill ki mayokta leitrabadi Chief Minister Biren yauna MLA Minister Singh masa masa ke quarter dagi Singh thoklaga miyamna lambi de koi singduna purapa ki tanja lakpa yai haina akan wafam su thamladuna Chief Minister na bill asigi matangda lamdam asigi CSO amasong miyambu karisu leitana khanbagumna ngangba tokpiu haiki Nakalamoromda Uripo over Bris Makong, Uripok Takilamam Leka Yamasung, Naurim Tong Dasu, Miyamna, Lambi Tingdana protest okay. Rai sabara pass to wam sulta udah benar tiba, lok sabara tahu kira bill dah masih handuk kada benar ba. Hangga kiwang hangga kanda, ada parjabu thamai jen besar masih tokpiyo. Loi na orang ada siam kata na MLA hum pumak na. Bill segi against ta Mizoram ki lawmaker mayam lep kiba musu CM na lep kiba wafam da madi matau tam jana nahaki miyam nahaki parja na khoi vote pira kan hoi assembly phok thin kiba do parja singa se masigi yelho saktam kan jana ba masi future kan jana ba masigi se minai nai thang dai kan jana ba damakta madugi damak na khoi lepam sangi hai basini nata ta ga di lambi sorok lamjau da miyam thauri thunga jingbagi matam do soyen lakpa yai Manipur government na so bill si janing de hai base thuna assembly phamlaga nominee da pass saudardi Manipur ke parja mayam sina tumina laibang ngamaroy yam thuna billa sigi withdraw tawgadabani natradi hojik leiriba MLA humbu MP Raja Sabha ki ani Lok Sabha ki ani laibasu aikhoi resign tawgani haibase yam thuna ai ba oina se pikhalo Amoromda tidim lambi amadi maye lambi dasu wakani famdana kholau kaya laukre Kwa kaithel ke kaithel fambi singamadi miyam punna nongtil pungani taba adwaidagi lambi nakalama thingduna kaithel mapada wakani fam sathaki lambi nakalama thingkhibana gari thaudun lakpa asat ok singda sawna khudong sadabasu mayukna badagi mamita ki loinana police na traffic adu control tawna bohona bada awaba kaya oiki highway asimaki sangangi use kondasu miyam tholaktuna ayupung tara adwaidagi awang pang haigatpagi lambi nakan thingzinduna kongjang sangsinki Tungda police lakto na khongjanga dubo laksin ki nakalamoromda hawbam marak ngangom lay kaidasu social union club amadi sola union club na sinuna lamdam adongi mayra paibi amasung miyam tholaktuna awang pang na haigatpagi lambi thingduna khongjang sangsin ki wathok oraba bilapsigi mayokta khongjang sangsin ki ba pisum thong oinam lay kai gi miyam nasu awang pang na haigatpagi lambi nakal thingduna khongjang sangsin ki Ipai bu hak dagi sahi sing ani gi itias leijarak laba sigumba purup khoiri li sang ta ba moiriba mafam sida mafam rang khang daba mapalam dagi lakpa singna sahi taruk leira kanda hanagi leijariba adugumba sahi li sing ani gi itias leiraba mi sing aduga samana ba citizen right pi ne hai ba se masi akoi highly masidi condemn tawi bill sigi mayokta akoi leigani Manipur da siguma bill sanba yaroi haidna ngasigi mifam se akoi tawjabani Rai Sabana pass taunaba BJP lengak na honariba citizenship amendment bill singni tara tarok hando haiduna thawal kaithel daso pofam phaminupi singna human sense semna khongjang sathakre National Highway number 102 Imphal More Lambigi Thawal Kaithel Mapada Sathaki Bahimen Sen ki Khongjang aduda kholau kayasu lauki nakalamoromda KF ki matang dalamda masida oirak iba phibam yengduna district aduda thokanda ba thodok sing tholak padagi ngak thoknabagi damakta akanba section thorang su lakhot pahokre Mayay lambi gi Lakshmi Thongkhong kaithel da lamdam adungi maira paibi amadi mahiroi kayana amendment bill gi mayokta wakan infam sathaki kaithel adugi akoibada khundaba maitai kabuyama sung maitai pangal furuki maira paibi singna hupna saruk yakiba mifam adu dalup kayana punsinduna bill asigi mayokta semkiba manpe ki thau puba singna wafam kaya thamki mifam adu da down BJP citizenship amendment bill yaning de imalai bakna yai fari haiba kholau kaya su lauminaki
Manipur India dagi tokai tarage haiba placard sizinaduna Thangweban United Club ki thomi singna citizenship amendment bill ki mayokta ngasidagi khutang sara hen bahokre Manpeng na Kiev ki mayokta lautho ki ba khongjang asida Thangweban ki tongan ba club singna punsinna semalup asina Thangweban dan lambi tangkhai thingjinduna khutang sara hen ba adu ngasidagi hauki bani ngasige khongjang aduga mari lenana Thangweban United Club ki Vice President Pratap Lesang themna hai karigumba Rai Sabana Kep asi pass tor thok labadi Manipur da amuk fauba thok triba ihau lakani haiba asi khangna center laingak na thabak tawbi su hai ki tarik train thogi matung da de aikoina Kep se karigumba Rai Sabada bodokta karigumba President ayaba pibagi keno lak pataraga de Manipur da yamna amukta thokri mongda khoi thokna nabagi damakta khoi sem saduna khoi lei manpack na pirakpa khoi da thodang sinarakpa dandi sibogi sang da logadabne harba ja khoi madugi damakta khoi sem saduna lei sab saba mani India government ka thenna ba khoi sem saduna lei re Kundrapam Assembly Constituency ke Sogolmang Bazar da so citizenship MML bill gi mayokta wakan infam kre Kep 2016 asi center da leriba BJP ni singbalenga asina nampu da pass tawkiba tarabadi Manipur asi India dagi tokhai taba khongjang sangsilagani haina warif lawkhre Women's Joint Action Committee Sogolmang na sinduna yumnam patlaw Sogolmang Kewa Company Kewa Furzu amasung wakhongi miyam na saru yaduna Kep 2016 North East da chanaba yaroi haina demand tawki Wakan infamadu da wangangloi oikiba Manipur People's Against Citizenship Amendment Bill gi members oiriba Amuko gi President PS Devan Sharma hai State Assembly na pass tawkiba Manipur People's Bill 2018 da President ayaba pinaba haiduna taknariba cherak asida BJP na lusingba center da leriba lengakna Kep 2016 pass tawnaba honarapa asimak state asigi Yelongi singi Kongul muthatnaba tongan ba forup singi chanabi lining laison manganaba thawrangne Center ki thaurang asi state asida leriba miyamna yafam thokti loinena akan mamamongda thengnaba matam oiri haina su makha tagi Rajnana Mayangi consensus logane hai je karamba makhangi mino BJP gi MLA sing minister khatangi ayab lawraganda miyam oigadoribra natragana makoi hompu gi ayab lawraganda madui duna Manipur miyam oiba yagadoribra notice miyam oiba yagadoribra Manipur di paliba any mamang do oiro hujiki oiro laingak singchina miyam gi ihul khangna thabak tawra pachina sibak leitri miyam gi mahut makoina sinba yaroi habise masine akoina hujik ahamba thamningi se haji karigumba pass tawkiba tawba targadi akhoi miyam se bhartagi akhoi Manipur se tongan ta jarage haibagi ihau July 10 da thokiba thokdo aduguma jan nupi sing se aduki mati nupi khuding mak se July 10 gi thokdok tu gi henna khongjang changsang jagani Moral Reformation Club Development Committee Lamboikhul Lamjing Nupi Kanglup na punna khusam naduna Lamboikhul Multi-Purpose Community Hall da so state asida Citizenship Amendment Bill suni tara taruk sanaba yaroi haiduna miyamgi wakan infam mafam kre wakan infam maduga mari lena na Manipur People's Against Citizenship Amendment Bill Manpack members oiriba PS Devan USM President Sunil Karam yauna tongan ba wangangloi singna miyamda Kep 2016 pass tawduna ek oina on kraba matungda state asigi miyam maruoina yelongi singi oirakata ba phibongi matangda wafam kaya thamki wakan infam maduga mari lenana Moral Reformation Club ki General Secretary Ait Somendrona billasi thingna ba hona bada maike somda lediba miyamna leibak miyam ihau mafung fana sagot kani haina su lauthoki India ke citizen all over mayam ama hoji mayang Manipur mayam Manipur sangi laktura gasi bhaguda yelhomi sahi kamang le miniraba yelhomi khoi ma khira aki belenge marak sida citizenship mm bilamu India government pass of laktana rahuna badong yor khirada ba khoi praja sigi kannab gi damak tamyamna kep haina khangre bilasi we are strongly condemn masi athumatan widow tawgadabani masi karigumba widow tawida taragadi khoi gi Manipur ki lairiba sarta sangsan sing amadi civil organization sakhlak thabak khudimakta labungkhun ki lairiba organization ahum amadi miyam go loinana mapung phana hanbalaitana saruk yagani he Lok Sabha da pass tawkraba Citizenship Amendment Bill suni tara taruk sanaba yaroi haiduna Namdolong da miyamna wakan infam phamkre Namdolong pai Village Court Namdolong Youth Club amadi Namdolong Women's Society na puna sinduna pangthokiba wakan infam madu da Namdolong khulgi nupi amasung naha kayana saruk yaki
wakat mifam aduga mari lenana namdulong women society gi executive member oiribi thaipi ryamaina haikibada cap 2016 asi lamdam asigi yelomi singbu manganaba center gi thaurangi bilasi upay ma natraga ama thiduna hauzik leiriba laingak na ek oina sanahandanaba honagadabani karigumba miyamna pamliba dimalasi thabak oina onthokpa ngamdrabadi miyamna ngasi sangsileba khongjang asidagi ahenba akanba khongjang kaya sangsingani hainaso thaipi raimeina section wa thamki Citizenship Amendment Bill 2016 da Lok Sabha da pass tawbado aikhoi subya yaning de North East da leiba mi singse indigenous people aduga yanho lup ki mi singni aduna masigi bill pass tawbase aikhoina yaning dabagi aikhoina sida sit and protest family bani mase withdraw tawdri masidigi henda thongthang se changsingi ni aduna kari kari oirabasu mase Citizenship Amendment Bill se subya yaning de haibase akhoi mayamna protest tawraga family bani Amoramda Ragailong da su kep ki mayokta mafamadu ki akoibada leiba miyamna wakan infam sathakre wakan infam adu Ragailong pai Ragailong Women Society masung Ragailong Youth Club na sinna sathaki bane wakan infam adu da awangno pok lamdam dagi kep withdraw tawkho haibana singma kep ki mayokta iba play card kayasu sijinaki Kepu yanindaba fongdoktuna pauna kaithelagi ka khulong amasung wangkhai mahobam lampak tasu sing amasung tamgi miyamna wakan infam famkhre ka khulong pai mathen mai KYC amadi wangkhai gi maira paibi singna sindana famkiba wakan infam sing aduda kep Manipur sanaba yaroi Manipur da mito pusilakpa yaroi haina iba play card kayasu siznaki Kangmong Lana Academy gi mahiru singna Kangmong gi akoibada Cap 2016 sanaba yaroi haina wakat khongsat satkre amaromda all Manipur nupi marub Kangmong Leikai Mapal gi Mera Paibi masung club ki punna khosanaduna Kangmong Manglang Community Hall da Citizenship Amendment Bill gi mayokta wakat mifam sathakre wakat mifamaduda CPM Manipur State Council gi Secretary M Joy Kumar na fongdoki bada Cap 2016 asina masing yamjadaba North East ki phurup singda pirakadaba saitheng asi asuki matik kanbana bill asi pass tawhanba yadi haiki Citizenship Amendment Bill singni tarataru ki mayokta Chingmairong mamang maning Maira Paibi lup naso ngasi Chingmairong lambi nama famjinduna wakat khongjang sathaki loinana bilasi ki mayokta kholau kayasu lauki SSA amasung Ramsagi oza sangi isu permanent solution purakna bahonari haina Education Minister Thoksam Radia Siamna phongdorakli Ozagi profession da ladiba singda anoba matangwa sunaba concept knowledge amasung resourcing pinaba national digital platform ama oiraba digital infrastructure amasung knowledge sharing galoinana masigi website dixa.gov.in/mn/northeast ki manungda set asid ahanba oina Education Minister Thoksam Radia Siamna launch tawkre Directorate of SERT Government Manipur na sinduna lamfila leiba SERT Manipur gi holda pangthokiba launch tawbagi thoramda minister na makhata na hai kanagomana oza haibasi profession ama oina launa dabagumna tawri adub oza haibasi yamna maru oiba profession amani tungi umbirel orekadoriba angang sing maru oina mahiru sing semada oza singi yamna chawrpa thawdang lei Maramasina, Ozasingi professional Ladiba Singna, Anoba Matanga Sunab idea, knowledge, amasung resourcing, Yamna Marang Kaina Labor Gitangai for the Balay. Dixa apps Asida, Kanaba Kayamarum Yauri, Masida Yauri Kanaba Singasi, Iko Kodimagna, Mapung Fan and Long Bonaminasi Suhaiki. Yam nungai tabasi central government dagi sponsor tawraga tawi scheme ni na akoina moi regular oina lawruba aduga asom dagi paisa pirak pasina contract ki oina pirakpa contract ki pirak pasi paisa si adum scheme ni na dum chahi khuding edum kharaga dum kakthara adu gap leibna maram mor kanda budget ta kai ya hogdabna paisa si tolop si chang nai na pibagi awa khara lei hoji honorable CM akoi tanaraga moi ge swai ga unakre ngasi so mo principal secretary finance ni aduga chief secretary ni akoi commissioner ni unaraga moi problems solve tono kan honagani yam thuna solution la ani revise estimate of budget
ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯒ ꯃꯣꯏ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯑꯗꯨꯒ ꯂꯣꯡ ꯇꯔꯝ ꯔꯦꯒꯨꯂꯔ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟ ꯑꯃꯁꯨ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯦꯖꯨꯀꯦꯁꯟ ꯐꯍꯟꯒꯦꯔꯗꯤ ꯑꯣꯖꯥꯒꯤ ꯋꯦꯜꯐꯤꯌꯔ ꯌꯦꯡꯕ ꯍꯥꯏꯁꯦ ꯃꯊꯧ ꯇꯥꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯒꯅꯤ ꯑꯃꯔꯣꯝꯗ SSA ꯑꯃꯗꯤ ꯔꯥꯝꯁꯥꯒꯤ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯪꯁꯤꯜꯂꯛꯈꯤꯕ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕ ꯑꯦꯄꯣꯏꯟꯃꯦꯟ ꯉꯔꯥꯡ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯎꯅꯕ ꯆꯠꯂꯨꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗꯕꯅ ꯖꯣꯏꯟꯠ SSA ꯔꯥꯝꯁꯥ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯦꯔꯨꯜ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 19,995ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯏꯐ-ꯄꯥꯎꯖꯦꯜꯁꯨ ꯄꯤꯔꯛꯂꯤ ꯉꯁꯤ ꯕꯥꯎꯄꯨꯔꯥꯗ ꯂꯩꯕ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ L ꯃꯍꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯄꯗ एग्जाम साइंस स्ट्रीम की नुपा मसा महिरोई 10,000 730 नुपी मसा महिरोई 5,959 आर्ट्स स्ट्रीम की नुपा मसा महिरोई 3,913 नुपी मसा महिरोई 3,738 लोनना कमर्स की नुपा मसा 494 नुपी मचा 412 परीक्षा यागदौरी हाइब महिरोइसिंग असगी मनुंगदा गवर्नमेंट कॉलेज की महिरोई मरी नॉन गवर्नमेंट कॉलेज की महिरोई 3,438 गवर्नमेंट हायर सेकेंडरी स्कूल की महिरोई 9,793 काउंसिल प्राइवेट की महिरोई 193 अमदी नॉन गवर्नमेंट हायर सेकेंडरी स्कूल दगी महिरोई 13,918 याउरी हाइब महिरोइसिंग असि तोंगान तोंगान काउंसिल के सेंटर सामदा एग्जाम थागदौरी एग्जामिनेशन सेक्शन थौरंग लखोटप फ्लाइंग स्काउट टीम सामसु सेम सादुना थमले हाइना चेयरमैन महेंद्रना फोंदोखिबगा लुनना तोंगान तोंगान अहेनबा सेक्शन थौरंग कया अमसु लौकनब सेम सारेसु हाइगी काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा हायर सेकेंडरी एग्जामिनेशन फेब्रुवारी की तांग 19 मार्च की 10 फाउबा पांगथोकचगनी लोइनना क्लास 11 एग्जामिनेशन 2019 गिना फेब्रुवारी की तारीख 10 हौजरगा मार्च की तारीख 30 फाउबा चथजगनी हायर सेकेंडरी एग्जामिनेशन की पुन्ना महिरोई 19,995 काउंसिल सेंटर चामदा परीक्षा थागनी 11 एग्जामिनेशन की ओइना पुन्ना महिरोई 19,930 अपुनब स्कूल चामगा 930 परीक्षा थागनी प्राइवेट की ओजासिंग सुंगा है लेते यावगनी मरमदी मणिपुर काउंसिल की सेंटर ने लाउथोई बसी गवर्नमेंट स्कूल लगी ओनली 34 सेंटर खतनी आउट ऑफ दिस 165 अमदी प्राइवेट इंस्टीट्यूशन दे लेबे सेंटर खतनी ऑल इंडिया स्टूडेंट्स फेडरेशन AICF मणिपुर स्टेट काउंसिल ना अमदी न्यू होराइजन फाउंडेशन न पुनः खुसमनदुना खोंगामपात लेबा न्यू होराइजन पब्लिक स्कूल दा कंप्यूटर लैब अम खुदोल तमख्रे नौना साब स्कूल की बिल्डिंग संगाबग मरी लेना पांगथोखिबा थौरम अदुदा AICF मणिपुर स्टेट काउंसिल के सेक्रेटरी जनरल KS रामेश्वरना स्कूल खुदिमक क्लास 3 दगी 8 फावदा तमलिबा महिरोइसिंगदा कंप्यूटर तंबिनबा लेंगांगना लाउथोखिबा लेरबसु प्राइवेट स्कूल कयादिंग असि फावबा कंप्यूटर क्लास लौदबा कया लेरे पिगलिबा आंगांगसिंबु कंप्यूटर की माहि असि तंगाई फदना खांगनदबा यादे हाइबगी वाखलोंदा AICF न महिलोइसन कया गे खुसमनदुना कंप्यूटर लैब कया हांगदोखरे मखाताना सु हांगदोकनबा थौरांग तौरी लोइनना महिलोइसिंगदगे कंप्यूटर की फी अमदे मेडिकल फी लौरगा मतिकसाना कंप्यूटर क्लास लौदबा अमदे था अनिहुम खुदिंगी मेडिकल कैंप पांगथोक्तबा स्कूल सिंगदा AICF न मियेंग संगबा हौरगनि सु हाइना मांगना मखाताना फोंगदोकी अखोइगी मसीगा इरोइनना अखोइगी मणिपुर रिकग्नाइज तौरब प्राइवेट स्कूल कंप्यूटर की फीदमक लौरकान मैं एक्सरसाइज तौदब स्कूल अथॉरिटी मिसलीड तौबसे खुद लेपकदबनी लोनना AICF की अकनब टीम लोनना फी लौरकान एक्सरसाइज तौदबी येंसनबगी सेम सादनसु लेरे येंसनबसु हौरगनी लोनना स्कूल प्राइवेट स्कूल मेडिकल फी हजिक लौरे फी लौबमसु लौदब स्कूल महिरोई खलकान हप्तानी नत्रगना थाहुनी मनुंगदा कंपलसरी आगांसिंगसिदा फ्री मेडिकल ट्रीटमेंट पीबीगदबनी हाइना AICF मणिपुर स्टेट काउंसिल माइकल
Wahengbam Pamahibama Song Masanupi Malemganbibu, Sakangdaba Singna, Nomina Kaplamagi Thong, Yandiba Fong Doctona, Sinkai Kolen the Miamna, Wakanifam, Sataki Bagalunina, Miam Goiba Mifamasu, Pangtokre. Lamlai Police Station Manung Sanba Sinkai Kolen the Laiba, Wahengbam Pamahibama Song Masanupi, Malemganbibu, Haukiba February, Ahunginubidang Pung Taramatorum Tabamatamda, Sakangdaba Kolai Pibami, Ahumna, Laklaga, Nomina Kaplamane. Infal East Ki Palem Kurai Coordinating Committee, Social United Club Uripo Coordinating Body NEUCO gi mioi sing yauna ngasi sataki be mi phamaduna thong asigi mayokta JCM sem khibaga lunena numit humni gi manungda senaba mioi sing faduna serak pinaba demand tawre amasung kunja sing asibu ngak senanaba police outpost ama hangnaba su marinaba singi puning sing selakli. Mepung Kudima Masamo Fana Thamba Ngamnabagi Pandamda India Pumada Cycle Rally Satuna Pangtokiba Swas Bharat Jatragi Thoramda Manipur ki Infalamasung Noni District India Government Appreciation Award Anipirakre Hariba Swas Bharat Jatragi Thoram Asi Noni Amasung Infal the Mapung Fana Pangtokiba Gidamakta Award Asi Memento Amasung Certificate Yauna Pirakibane Ngasilam Health Pata Laiba Medical Directorate Pangtokiba Award Fanglapagi Nungaiba Fongdopaki Thoramda Health Services ki Director Dr. K. Razo na Fongdokibada Swats Bharat Yatrada Manipurna Award Ani Fanglakpa Asi North East State ta Ahan Bani Hariba Swats Bharat Yatra Asigi Maru Iba Pandamdi Masiu Iba Sinjak Saba Masung Nomagi Leftana Haksang Sajen Tawana Haksang Fana Thambangam Amadi Mayekaba Nisa Thadoktuna Thataru Kudingi Medical Sect Tauba Haibase Tangai Fadan Leba Tangai Fadi Haiba Mipukodimakta Kangana Bahonabani Haina Sufongdoki Panbayabadi Swats Bharat Jatrasi Mamang Say October Tara Tarukta Hauraga Say January Kuma Pandalosin Kibani Lunena Mamang Say October Kulmangada Manipur di Yoraktuna Ziribam Dagi Nungbama di None Faudun Laklaga Infal Dagi Kangpopi Tamna Cycle Rally Lamtaki Bani. Koi miu amu ina later di pasha me aum der kasu ngai ne der kasu koi gi haksang ji phatta baya damina koi ji haksang ji phanale mata badi kari changi nutrition koi ni sari bising je sari thai bu mayam se adulterated oi daba koi gi contaminate tok daba poisonous oi daba posam sam ta ba aduga sabam matam su koi gi right food balance oi ba food ko ba sak sab ta ba nam next that koi gi exercise kar to bata ba koi gi mind exercise kar to ta ba ya kan matra su Masini Quena, the Pontu, Masida, which part whom Tona lay, Masigi, Laiva, and Wasida, a Quigi, Antaki, Swasbury, Atracida, #1 awareness. How's the Matanga Swida, Bremataloza, Brekimatunda, Kanglasagi Mitam Yauba Yumbi Makong Ahumgi, Atobasingi Kobama Asamgi, Karimganj Districta, Salai Holdings and Private Limited Kisiamen, Narimu Samarzitna, Maikum Hangdo Kibagi Pau, Amadi, Manipuramasam Malimgi, Tonga Ipau Sing Putin Laksage, Impact Nespo, Ming Tadlivio. Brekimatunda, Taran Oxeri Hosimahada Pauda. Kanglasagi mitam yauba yumbi makong ahumgi athoba singi kobamama Assam gi Karimganj Districta Salai Holdings and Private Limited ki chairman Naremam Samarjitna Maikum Hangdokre Citizenship Amendment Bill passed tarolabadi de facto election boycott tawduna de jure election claim tarokpa yai haina NEIDP Central Working Committee ki president oiriba Samarjitna Fongdokre Manipuri Puariga Sagonaba Mafam Kaya Barak Tampak Telebasu Mapu Pandabaga Pankak Oibana Mitop Singi Amang Asoi Tausin Pam Oiduna Lady Haina All Assam Manipuri Students Union Amsugi President Pangabam Nilakantana Fongdokre Assam ki Karimganj District ki Manung Sanalaiba Mapan Maitai Singh Kundaba Laisram Kulda Thas ki Manga the Pangtokiba Maikom Hangdoba ki Thoramda Athoiba Mithunglen Oikiba Salai ki Siamen Samarjitna Masoi Saitokuna Tariba Isrinau Sing Amatoina Punsin Mamatam Yaure. Apun Magilambi asi Saganaba Honabada, Salagi Maikaidagi, Angamating Pangani Haike, Nauna Maikum Hangdok Liba, Kanglasagi Mitam Yawa Yumbi Asibu, Senanaba, Mioida, Ta Kuding Sialgi Oina, Lupalising Manga, Salagi Maikaidagi Piragan Hinasu, Lautok Lamke. Lunena, Tauramada Salagi Maikaidagi Am Sud Ahan Magi Oina, Lupa Lak Amag Senpamsu, Tengbang Wina Kusinaki. Canada Central Government responsible for the music, voice and Potanga, Akushu, PMK appointment luxury.
अदु कनागु बखरन लाना ए बन तरो मई थारो दया मई थारो अदु थारो ना सिंगाम की मोटा सिंगे मैप से कुक खगा तुमने चलगा आदो वारी छालु बतला मी सिंगे हेन बेस्ट को लेकिन लारे मया मामा बस बन दो मत क्या मांग पैसा पाइब सिंगी मई में पहिले परे थम चाबनी लेकिन लारे मया दुदी नुमा मागी लुपा लिसिंग अनि की ओइना माना मया दि कलेक्ट तो बिजनेस मया से पलग मांग दो मचा लाइफ तम मंगद्रिबनी नाकलमरमदा कासार लमगी वारी याउदना मणिपुर की पुवारी सेमदा मपुंग फारोदब ओइरबसु इपा इपुगी हौरफम मणिपुरना मपान मणिपुरी सिंगबु मिराइबगुम तौरी सिलसरदा मणिपुरी सिंगी बावनमा साविनबा चई तरागी ममांगदगी मणिपुरदा पानखिबा लेंगाक सिंगदा आमसुना तक्सिनना लाक्लबसु ngasi फावबा ताबीदना लाक्ले हाइना आमसुगी प्रसिद्ध नीलकांतना पेनदब वाफम कया फोंदोरके मांगना मखा तारदुना बाराक तंपाक्ता लेरिबा पुवारीगा सागोनबा मफम कया अमा सेमजिन साजिन बिदबना मिटोपना अमांगा सुइ तौसिनबा अमदी लम खोपसिनदुना मांगथोकले मपान मणिपुरी सिंगना पोंगनफम लमदम मणिपुरदा लाकपदा लैफम साफम लैतबगी अवाबा लैतनबा इम्फालदा गेस्ट हाउस थंबिनबा लैंगांगना मियेंग संबियो हाइके केप की मतंगदसु आमसुन अवांग थाकता यारिनबा फोंगदोक्तुना लाकली बिलस की मायोक्ता नेसो न लौरप फिरेप खुदिमक्ता आमसुना सगटकनि हाइनसु फोंगदोके त्रिपुरा दगी लाई बांग्लादेश दगी लाई हुजी रियल थारबनिना अखोगी नेशनल हाईवे 37 दगी से अखोई लाई असिदा अखोगी सिलचर मनुंग दा मयांग मरक सिदा लैबगी खतम खुदोंग चादबा हाइतारे अथु मतम दा अखोइना आइदी मणिपुर की मपान सिलचर दा अखोगी मणिपुर भवन सि लम लैरिबसि खुदकता थबक ओइना पांथोपगी आइदी पांथोनबि ओइना अखोइना मणिपुर गवर्नमेंट सिमा थमजरी अदुगा मणिपुर की हिस्ट्री सेमदा कसार याउदबिदा सेम्बिनु मरमदि ngasisu अखोगी मणिपुर दा कांगला लैरिबा आइदी अखोगी हिस्टोरिकल प्लेस लैरिबे मयाम सुमाइना अखोई मैतेगी सु ngasi बराक तंपाकता मयाम लेरे हिस्टोरिकल प्लेस अदुबो अखोइदी सरकार अखोइगी मुहुदम ता यावंगमदे थागतपंगमदे मरमदुना अखोइ ngasisu अखोइगी मितेगी हिस्टोरिकल ओरिबा ले मयाम से अखोइगी युमथंगनबसिंगी खोंगामदनफम मपान थोकजबम सन इरोइ पुनसनफम ओइना लैरबा हाइतारे असिसु मणिपुर की अथवंगम के आदा लाकपदा यस तौबिगनी हारमगा होय हारम चटपीगी बंगतनी ngasi फाव थबो ओइना पांथोपम ता लैते अदुना मयामगी अमोना काय थादबम ओइना ngasisu हिस्टोरिकल प्लेस प्रमक लैरबंगतनी मणिपुर लेंगा की सीएफ अमसुंग पीडी मिनिस्टर कराम श्यामना अंगांग अमा बफाना सेमा मतमदा लेबाक अमा सेमागा मानै हाइरी वाफमसी महाकना कांसीपुर लैबा अंगांग नवा सिंगी प्री स्कूल माही तंफम सेमरॉक लिटल विगनर्स संगाबगी थौरमदा चीफ गेस्ट की वारोल पीरदना फोंदोकिबनी मांगना हाइकिबदा ममा मपा ओइबा पुनमकना मसा ओइबा सिंगबु फहनिंगबा ngaktani adubu thabak oina onthoklakpa matamdadi mama mapa oiba singsu asoiba mayam ama leiri sahi matangi matung ina angang singbu karamna loinagani haibasi mama mapa oiba singnasu training piba mathau tari haiki ngasi ki thoram aduda academic consultant Dr. Y Susini amasung kaugi OSD works am lokendro su mathang sina president amasung guest abana oina sar yaki thorom gi manung sana mai tampham adugi angang singda uniform amasung larik singsu yanthoki नोंगामदे नुमि ताऊ मसा ट्यूशन तौब पोथेन थिले अदगी बोर्डिंग नंगांग पोथाम न थमजले सी मसागी एफोर्ट टू लेररोइब ज्ञान हाइबो पोसिदी मसान होनजरग लाक्चगदबने अदुगा अखोइगी एजुकेशन सिस्टम जे हौजिक चथरी जे मसी म टोटली सी सोइरे अखोइना पिखरबा ngang सिदा हेंग चिलरगा खौजाव मम पोरगा चलनी अंगांग नमनन सिंफा पोहलनी लोन खंगदबा मयाम मा ज्ञान ने अखोइना पीगदोइस ज्ञान फंगन बदुनेबा एजुकेशन मीन्स नॉलेज लहन बदुने सिंफा पोरगा कराइदगी ज्ञान लाकनी अदुना मोइदा साना साना हुजिक ग्रासरूट लेवल लगी तंबीगदोरिबा मच्चूगी मरमदो ओइरो मयेकी मरमदो ओइरो लाइक से साना तंबीगदबने Regional Sericulture Research Station Central Silk Board Mantri Pukri na sinduna nga sinomagi oiba Oktasa Kristi Mela Kam Exhibition Mantri Pukri da leiba Research Station na sinapangthokre Central Silk Board ki chairman KM Hanuman Tharayapa na Sebgis oiduna haudokiba Oktasa Kristi Mela Kam Exhibition ki thorum aduda sericulture ki pothok pa tongan stol kullomna saruyaki Tharumadu chairman KM Hanuman Tharayapana sericulture gi Oktasa gi pothok pada India gi manungda Manipur da khwaida gi makok thangba ngamba asigi damakta thakatpas phongdoki loinana ngasi gi tharumadu sinbada maroiba thaudang lauriba Regional Sericulture Research Station Central Silk Board Mantri Pukri gi scientist DN Head
Dr. N. Ibo Tombina, Makata Haiki Bada, Nasiki Toromasina, Lamdamasik Serical Sagi Potok Potok Nabonariba, Sinmi Sing the Yama Chauna, Kanaba Pibangam Lagani. Melakam exhibitionistic Matiangna, Resus Station in Potopa, and over Makalgi, Kusukulai Kayasu, Miamda, Pangan Mangam Lagani Haiki. Silky potok putong na tin yok liba, silky langput langsing liba, aduga peace hariba, mayamasibu forum amada purak laga, anoba technology sing research institute asina develop toriba, haidi putok sariba anoba technology sing asi makoida kangan ba, makoina tabak torok pada tengarakpa problem sing akoida kangan biba, o ayaragadi koina Manipur da uyung haina kangnai pambi si Manipur da 40,000 hectare muki chang hawi, aduga masigi manungda 20,000 hectare mukti akoi tin yok pada yai. Catholic Mission School Singamasung Laluluf Amagagi Marakta Chainaba Yanadaba Wafam Karalakpadagi, Mairu Sing Putoposin Tauribagari Singda, Ating Mapirapaki Tawangasi, Mairu Singi Kanbidana, Komtop Yuhaina, Democratic Students Alliance of Manipur Dea Samna Pauzi Lakli. Mairu Lubasin, Tador Pasilaman High, Jerakasi the Mahiroi, Putoposin Tauribagari, Tauriba Singna, Mairoi Pubalepaki Kongjang, Sangsilakli Basiso, Handop Yuhaina Su, Pongdorakli. Ayusman Var ki matang da Imphal College ke Mahiru Singh bu wakal tahannaba nomagi oiba special outreach program ma pangthokre. Program adu Ministry of Information and Broadcasting, Government of India, Imphal gi Field Outreach Bureau in Sindhu na pangthokibani. Ayusman Bharat Health Services, Government of Manipur ke Operation Manager OIDB Khuraijam Soniana. College adu ki Mahiru Singh da Pradhan Mantri Jana Arogya Yojana gi maramda mamutana wafum kaya fongdokre hairi. Tarulak Suba Kaithel Manbi Youth Day ngasi Social Welfare Minister Namsa Kibziana Kaithel Manbi Sanglang Lentol da Hawdokre Thorambada Minister Nahai Matik Magol Laiba Kunai Ama Ohen Abahonabada Haurak Liba Naharul Singh Saurba Taudang Lay Naharul Singh Makoi Lajariba Talent Singh Los Sinduna Tamagi Hainabi Tadoktuna Masagi Apam Lambida Shatnana Bahonagadabani Haiki Thorongi Manung Sanna Nat Oiba Zago Isai Kayasu Pangtoki. Art Thawayau Zaba Artist Group Aman Sinduna Devoid the Art Unknown Haina Ming Tuanba Art Exhibition Ama February Nipandagi February Tara Fauba Pangtolagani Hairi. Namit Humni Satagadri Exhibition Si Lawang Sama Matai Garden Gi opposite Laiba Amasungi the Pangtokani Hiramasagi Matang the Manipur Press Club Tapami Singa Unabada Art Exhibition Sibu Sinmar Saru Yariba Architect Haishnam Santanuna Fongdorpada Visual art hairaga miyamna painting oina common oina launai adubo exhibition art ki wan thok asi khara hena explore tawduna hena saukhatpa ngamnabagi pandam thamli amadi exhibition asida art ki tongan balamgi artist nipana saru yaduna miyamga khananabagi tharoma so exhibition asida yawhanna bohonari haina fongdoki. Hayeng tang Nipan ko Nipan se inauguration se pung ahum dagi na mari manung da inauguration function ne so mayam soidan lakpio aduga tawduri ba art sing sisu haidi mayam na hana ubirei ba art exhibition sigi sum continuation da asidai sida kari anoba oiba yai adu mayam da akoi punne explore am tawminasi discuss tawbase asi akoi na luna lawje aduna akoi discussion gi on space am ju sema thamje. Gurumayum Daso Film Production Ahum Suba Manipuri Film Iraigi Yafa Thawni Tharom Ngasi MZ Venue da Laiba Nirmala Hotel Pangthokre Nirmala Sanu na direction tawba aduga S Heroes Amasong John Vincent na putopa film asida atopam Gokul Hizam Bala S Sagar Amasong N Bilana mapungwiba role lauri ngasi pangthokiba Yafa Thawni Tharom aduda Article Sagi Director S Sivadas Sharma Film for Manipur gi Siamin S Mangol Jao SP Sanglakpam Group ki Siapasan Amadi, Managing Director S. Presoji Sarma Yauna, Manipur Film Industry Saknaraba, Mirkayana Saruyaki. Mami Taibang Media and Entertainment Private Limited Kimanga Suba Anniversary Gayirinana, Mami Music Hainaming Tuanba online streaming Android application Mangasi launch Taukre. Ebasida offline Amadi online da Isay Taba Yabagi Kudong Saba Piri. How's Sanabagi Pauda?
National Championship for Santos Trophy की qualifying round saru yarugadaba Manipur की football team hayeng Mizoram के दम इम्फाल थादोलगनी qualifying round ने saru yarugadaba Manipur की sanari tara tarukta All Manipur Football Association amfana sindana ngasi ayok kumalangpak astro tafta pangthokiba asama thoram amada football championship adada sizinnagadaba uniform singa du sukhodol tamki Manipur team की manager oina W Maniha coach oina Gomilong Kipjent goalkeeping coach oina S Premkant amasung technical director oina S Amutombi khongset asida saru yari championship asi thas ke taramathoi ki tarathru fawba satagani ngasi pangtho ki sanuri singda uniform khodol tamba ki thormadu da amfa gi president A Sarathom amasung general secretary Insas L Zotimoy Roy ga loinana association asi ki masak naiba miyoy kayasu saru yaki Anisova S Manisarama Third Division Football League Tournament IFA Lamphel amasung CYCL pisum singa matak animai pakre ngasi pasoi part to the labor pamyal gi sanabuna sana ki tournament se group B ki tarahon suba league IFA Lamphel gi sanaroi G Golmaina match ki kontra mapan suba minute san ki ba match asigi amatangare ba panjal aduna AFC Imphal maye koibi bu panjal amasino de mighty papi bangamke Saturday ba football tournament se ngasi sana ki ba group B ki taramani suba league na CYCL pisum singa matak ki sanaroi instant amasung Peter anina match asigi kunmani mas kuntre suba minute sing the san ki ba panjal amamaduna KYC awang kurkul ba panjal ani sino de mighty papi bangamke Imphal West District Football Association gi makada Saturday ba football tournament se team tarani thoina group ani thokna khaidok tuna lamba taunari hayeng Saturday ba tournament se gi makata ba match ani sanagani Ahan Makesi Sarama Memorial Veteran Football Tournament ki makha taba match sing thas ki mapan ki makha sathargani hairi mamang thagi kuntra dagi Secta Sporting Club ki sanabungda pangthokpa hokiba tournament asida khodong sada bamaram oiraga yeithoktuna lakibani UVFAM gi miang makhada KC Sarama Memorial Trust amasung SSC Secta anina khosamna sin kiba football tournament asida timni pana saru yari Saturday ba football tournament se gi marisuma match ta Shanghai FC thangwi banamasung FVFA Uyumpoka manga soba liktana Flam Imphal amasung Musa Second anina thas gi mapan lamba taunaragani haina tournament se gi organizing secretary na thadorakpa sirolomna khangalakli Khelo India Imphal West District Under 17 Boys Football Tournament ta thau thangwiban Team C amadi SDC Samurawani mai pakre Daiso Imphal West ki miang makada Thau ground gi sanabung da ngasi sanaki ba football tournament se ahan ma match da thau thamaban team sina United Social FC ba panjal ani abada maiti ba piki ba galunena ani suba match dana sanaki badana Kripsa Naurem thongamadi Renedy FC ani na match asiki apiba matamda panjal amam sanaba ngamdana match adu draw satke ngasi football tournament asiki sanaki ba ahum su match da STC Samurauna yamal lakchana wall entry FC ba panjal mapan sinoda maiti ba peak ba ngamke Satari ba football tournament asida Imphal West District ki manung san laiba football team tarana knockout basis da pangthole ba tournament asida saru yari hayeng makhata ba match sing sanagani February taradagi March ahum phawa pangthokadoriba under 17 state level football tournament bu promote taunabagi pandamda thaurama mangasi singmerong da laiba Nexa showroom da pangthokre maduda Urep Sports ki CEO Ajanta Morangthem Soma Laistram Balahijam Sinam Pritam na Singh Kayana special guest oiki amasung Mami Thawan gi chairman Romi Maitaina thauram adugi president oiki Thauramasida Mami Thawan team gi t-shirt so launch tauki panba yabadi film gi lamda thabak tauiba singna semba Mami Thawana tournament asigi partner oiri amadi tournament asigi haudokpa oina exhibition match ama Mami Thawan amadi Urep Sports ki organizer singa sanagadori Hauji arobada maruba paamana pizari ngasi numidang Imphal gi mapal kangjaibung manungda bomb pokhaibada Assam Rifles ki personnel ahom yauna misama masokre
खुथांग सरा हेनबगी खोंजंग यावना मणिपुर के तोंगान तोंगान मफम सिंगदा सिटीजनशिप एमेंडमेंट बिल की मायोक्ता मियामना मखल मखा कयगी खोंजंग सिंग लेपतन संगसिंग SSA अमसुंग रामसागी ओजा सिंग इशू बोलोसिदुना परमानेंट सोल्यूशन पीननब होनरी हाइना एजुकेशन मिनिस्टर थोक्सम राडियस यामना फोंगोरपी अमसुंग सही सिगी काउंसिल लौबा क्लास 12 की एग्जामिनेशन द पुन महिरोई लिसिंग कुनिपान ग समापन कुमंगा न सरुक यादुना लालबा फेब्रुआरी 19 दगी पांथोलकनी हाइना काउंसिल फोंगोरपी